ꯂꯥꯟꯊꯣꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯑꯜꯖꯥꯏꯃꯔ ꯂꯩꯅꯥꯅ ꯁꯣꯛꯍꯜꯂꯕ ꯅꯔꯚ ꯁꯦꯜꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯔꯤꯁꯔꯆ ꯑꯃꯗꯤ ꯂꯥꯌꯦꯡꯗ ꯖꯤꯅꯣꯃꯤꯛꯁ ꯑꯃꯁꯨꯡ ꯏꯄꯤꯖꯤꯅꯣꯃꯤꯛꯁꯀꯤ ꯃꯇꯦꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ USAꯒꯤ ꯕꯣꯁꯇꯟꯗ ꯂꯩꯕ ꯍꯥꯔꯕꯔꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯀꯨꯜꯒꯤ ꯗꯥꯅꯥ ꯐꯥꯔꯕꯔ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯑꯣꯟꯀꯣꯂꯣꯖꯤꯗ ꯔꯤꯁꯔꯆ ꯐꯦꯂꯣ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯗꯣꯛꯇꯔ ꯃꯤꯡꯀꯤ ꯑꯆꯣꯝꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯜꯖꯥꯏꯃꯔ ꯂꯩꯅꯥꯅ ꯁꯣꯛꯍꯜꯂꯕ ꯅꯔꯚ ꯁꯦꯜꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨꯁꯤꯡ ꯇꯦꯛꯊ ꯀꯥꯏꯊꯔꯛꯄꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯕ ꯇꯤꯁꯨꯁꯤꯡ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯔꯛꯇꯨꯅ ꯇꯦꯛꯊ ꯀꯥꯏꯊꯕꯅ ꯍꯦꯜꯂꯛꯏ ꯑꯅꯧꯕ ꯇꯤꯁꯨꯁꯤꯡ ꯁꯦꯝꯒꯠꯂꯛꯄ ꯋꯥꯏ ꯍꯛꯆꯥꯡꯒꯤ ꯏꯗ ꯑꯃꯗꯤ ꯇꯤꯁꯨꯁꯤꯡꯗ ꯑꯣꯏꯐꯝ ꯊꯣꯛꯄ ꯕꯥꯏꯑꯣꯀꯦꯃꯤꯀꯦꯜ ꯀꯝꯄꯥꯎꯟꯗꯁꯤꯡꯒꯤ ꯈꯜꯗ ꯑꯀꯥꯏꯕ ꯂꯥꯛꯄꯅ ꯂꯩꯅꯥ ꯀꯌꯥ ꯅꯥꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡꯗ ꯇꯣꯏꯅ ꯊꯦꯡꯅꯕ ꯀꯥꯎꯒꯟꯕꯒꯤ ꯂꯩꯅꯥ ꯑꯜꯖꯥꯏꯃꯔ ꯑꯁꯤ ꯕ꯭ꯔꯦꯟꯒꯤ ꯇꯤꯁꯨꯁꯤꯡꯗ ꯊꯣꯛꯄ ꯑꯍꯣꯡꯕ ꯈꯔꯗꯒꯤ ꯑꯣꯏꯍꯟꯕꯅꯤ ꯃꯁꯤꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯗꯦ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯕ ꯉꯝꯂꯛꯇꯕ ꯇꯨꯝꯕ ꯆꯥꯕ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯂꯥꯛꯏ ꯂꯩꯅꯥ ꯑꯁꯤ ꯕ꯭ꯔꯦꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯕ ꯇꯣꯛꯁꯤꯛ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯇꯥꯎ ꯑꯃꯗꯤ ꯑꯦꯃꯥꯏꯂꯣꯏꯗ ꯕꯦꯇꯥ ꯄꯣꯂꯤꯄꯦꯞꯇꯥꯏꯗꯁꯤꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯇꯨꯡꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯍꯨ ꯆꯦꯟꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤ ꯕ꯭ꯔꯦꯟꯗꯒꯤ ꯊꯥꯗꯣꯔꯛꯂꯒ ꯁꯦꯔꯤꯕ꯭ꯔꯣꯁꯄꯥꯏꯅꯦꯜ ꯐ꯭ꯂꯨꯏꯗꯇ ꯌꯥꯎꯔꯛꯏ ꯑꯁꯨꯝꯅ ꯁꯦꯔꯤꯕ꯭ꯔꯣꯁꯄꯥꯏꯅꯦꯜ ꯐ꯭ꯂꯨꯏꯗꯇ ꯌꯥꯎꯔꯛꯄ ꯄ꯭ꯔꯣꯇꯤꯟ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯃꯥꯔꯀꯔ ꯑꯣꯏꯅ ꯂꯧꯅꯩ ꯇꯥꯎ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯦꯔꯤꯕ꯭ꯔꯣꯁꯄꯥꯏꯅꯦꯜ ꯐ꯭ꯂꯨꯏꯗꯇ ꯌꯥꯎꯔꯛꯄ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯦꯃꯥꯏꯂꯣꯏꯗ ꯕꯦꯇꯥ ꯄꯣꯂꯤꯄꯦꯞꯇꯥꯏꯗꯇꯤ ꯑꯜꯖꯥꯏꯃꯔꯒꯤ ꯂꯥꯏꯑꯣꯡ ꯎꯠꯂꯛꯇ꯭ꯔꯤꯉꯩ ꯈꯔ ꯃꯥꯡꯖꯧꯅꯅ ꯁꯦꯔꯤꯕ꯭ꯔꯣꯁꯄꯥꯏꯅꯦꯜ ꯐ꯭ꯂꯨꯏꯗꯇ ꯌꯥꯎꯕ ꯍꯧꯔꯛꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯞꯅ ꯇꯞꯅ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯇꯨꯡꯁꯤꯜꯂꯛꯄ ꯑꯣꯏꯈꯤꯕꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯁꯥꯐꯣꯡꯂꯛꯄ ꯑꯃꯗꯤ ꯂꯥꯏꯌꯦꯡ ꯆꯠꯊꯕ ꯍꯧꯕꯁꯤ ꯈꯔ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯣꯏꯒꯜꯂꯤ ꯐꯒꯠꯂꯛꯄꯗꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯕꯁꯨ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜꯕꯨ ꯃꯍꯧꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕꯗꯤ ꯉꯝꯗ꯭ꯔꯤ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯐꯕ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯄꯊꯥꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯂꯦꯞꯇꯅ ꯆꯠꯊꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯟꯗꯛꯇ USAꯒꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯕ ꯕꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯔꯤꯁꯔꯆ ꯑꯣꯟ ꯑꯦꯖꯤꯡꯒꯤ ꯕꯩज्ञानिक ꯀꯥꯡꯕꯨ ꯑꯃꯅ ꯑꯜꯖꯥꯏꯃꯔ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯍꯟꯖꯤꯟꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯆꯥꯡꯌꯦꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯆꯠꯊꯈꯤꯕ ꯆꯥꯡꯌꯦꯡꯒꯤ ꯋꯥꯔꯣꯜꯁꯤꯡ 2013ꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯗ ꯖꯔꯅꯦꯜ ꯑꯣꯐ ꯀ꯭ꯂꯤꯅꯤꯀꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯊꯕꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯈꯤꯕ ꯕꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯟ ꯑꯦꯖꯤꯡꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯇꯥꯔꯥ ꯇ꯭ꯔꯦꯁꯤꯅ ꯍꯥꯏ ꯕ꯭ꯔꯦꯟꯗ ꯌꯥꯎꯕ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯑꯜꯖꯥꯏꯃꯔꯅ ꯁꯣꯛꯍꯜꯂꯕ ꯅꯔꯚ ꯁꯦꯜꯁꯤꯡꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤ ꯆꯥꯡꯌꯦꯡꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯌꯦꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯄꯜ ꯑꯃ ꯅꯝꯈꯥꯏꯕ ꯉꯝꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯊꯤꯖꯤꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯀꯤꯗꯅꯤꯗ ꯐꯪꯕ ꯑꯀꯛꯅꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯀꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯅꯤ ꯀꯤꯗꯅꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯗ ꯑꯈꯟꯅꯅ ꯐꯪꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯤꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯏ ꯕ꯭ꯔꯦꯟꯗ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯁꯤ ꯅꯔꯚ ꯁꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯔꯣꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯕ ꯃꯐꯝ ꯁꯤꯅꯦꯞꯁꯇ ꯐꯪꯏ ꯇ꯭ꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯤꯖꯤꯟꯕ ꯈꯨꯠꯄꯨꯅ ꯀꯤꯕ꯭ꯔꯥ ꯄ꯭ꯔꯣꯇꯤꯟ ꯑꯁꯤ ꯑꯜꯖꯥꯏꯃꯔ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯤꯅꯦꯞꯁꯇ ꯍꯟꯊꯅ ꯌꯥꯎꯕ ꯊꯦꯡꯅꯈꯤ ꯁꯤꯅꯦꯞꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯔꯚ ꯁꯦꯜ ꯑꯃꯒ ꯑꯇꯣꯞꯄ ꯅꯔꯚ ꯁꯦꯜ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁꯤꯒꯅꯦꯜ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯃꯐꯝ ꯑꯃꯅꯤ ꯈꯨꯠꯅ ꯁꯣꯛꯂꯨꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯃꯒꯤ ꯀꯟꯕ ꯊꯣꯠꯄ ꯑꯏꯪ ꯑꯁꯥ ꯐꯥꯎꯔꯤꯕ ꯃꯅꯝ ꯃꯍꯥꯎ ꯈꯪꯍꯜꯂꯤꯕ
तारिबा उरिबा नत्रगा लेंग ओटपा ngamliba pumnamak nerve cell sing asina amadagi amada thadorokpa electrical signal singna mathau pangthokpa ngamhalibani loinana aram khorangba phauhanba chakiba pot tumhanba asina chingba kayadasu asigumba electrical signal singi thodang leiri nerve cell singna thadorakliba electrical signal sing asibu nerve impulse hairagasu khangnei asumna nerve cell singna electrical signal gi matengna amaga pau phaunofam oiriba synapse ki mafam singda kibra protein na loriba thodang amadi alzheimer laina ga protein makhal asiga lainariba mari gi matangda tracy amadi mahaki kangbuna thijinbagi thabak asi sathakibani synapse ki mathau pangthokpada kibra protein na kari thodang loribage haibadu khangdoknaba makoina alzheimer na naraba miyoi singi cerebrospinal fluid amadi brain da yauba protein makhal asigi chang yengba matamda brain da hanthana aduga cerebrospinal fluid na chang wangna yauba thingnaki brain da kibra protein gi chang hantharakba asiga brain da tungsilakba tau protein ga mari leinai haibasu makoina khangba ngamki haibadi alzheimer laina narakpa matamda tungsilakba tau protein gi chang wangkhalakpa matamda kibra protein gi chang na nemtharei haibani aduna kibra protein asesu laina asigi biomarker amo oina lowduna brain da synapse ki mathauda akai balakpa loinana masina wakhal khanba amadi ningsingbagi pangal manghaliba asigi layeng sathabada mating oigani wakhalon asina lamjing oiraga tracy amadi mahaki kangbuna usida changyeng sathaduna yengba matamda protein makhal asina ningsingbagi pangal hanagum amuk hanjil halakpa thengnaki masina takpadi protein makhal asina alzheimer na maram oiraga nerve cell singi synapse ki mafam singda thokliba amang ata sing amuk semjinduna synapse ki mathau ningthina pangthok handuna electrical signal gi thadok thajin tawbada apanba thokhande haibani thijinba sidagi phangba atopa nungairiba wafam amana brain da tungsilakpa hugi masak oiraba tau protein sing adumak leiragasu kibra protein sizinaduna yengbada synapse ki mathau pangthok handuna ningsingbagi pangal lakhanba ngami haibasini aduna kibra protein asi alzheimer laina gi hauzik leiriba loinana tungda lakadaba layeng pathap singda hapsinbada thoidokna kanaba ama oigadori masiga mari leinana tracy na hai alzheimer laina narakpada brain da tungsilakliba hugi masak oiraba tau amadi amyloid beta polypeptide sing hanthahanba haibasi yamna tangai phadaba amani adubu nerve cell singi synapse singda thokliba amang ata sing semjinba makoigi mathau phagathanba haibasisu maru oi Buck Institute for Research on Aging gi Beganik singna hauzik phongdorkliba wafam asi makoina sathakiba changyeng singda phanglakpa wafam aduni hiramasida makhata na thijinbagi thabak chathaduna alzheimer laina gi layengda anouba mayon amada lakpasu yari aroibada thamjari cancer research amadi layengda genomics amasung epigenomics ki mateng haibasigi matangda USA gi Boston da leiba Harvard Medical School gi Dana Farber Cancer Institute ki Department of Medical Oncology da research fellow oina leiribi Dr. Minky Achomga aikoi gi mihut Laisram Singshang lakpaga unaduna wari saba Hujik aikoi miyoibana thengnariba miyoibana nariba lainasingi manungda early diagnosis and treatment haibadi nganna laina asinai khangdoga layeng haudragadi late stage ta khangakpa oiragadi layeng bangamdaba mayamna yamna kinaba mipainaba laina ama hairagadi cancer haiba laina asini cancer haiba laina asi layeng naba malengi mafam kaya da researcher scientist kaya na research and development kya chathanari aduga tongan ba technology amadi science ki lam kya sijinaduna cancer gi layeng asi mai paknaba yamna kanna honari genomics amadi epigenomics haiba science ki lam asi sijinaduna cancer gi research ta karamna mateng oi haiba hiram sigi matang da khananaba hujik USA gi Boston da leiba Harvard Medical School gi Dana Farber Cancer Institute ki Department of Medical Oncology da research fellow in leiribi Dr. Minky Achom aikoi ya Kasman Imphal gi studio da lengsin duna leire ahan makta da Minky bu taram nokchari thakachari Minky han boina haudo poina Minky dai khangjaningi se Minky gi school college kadai da tamai PhD postdoc na kadai wai da torokpa haibana jingba singa si thambiyo
ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯦ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯅꯤꯝꯂꯥꯕꯥꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ 12 ꯐꯥꯎꯅ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯀꯣꯏꯔꯦꯡꯒꯩꯗ ꯇꯝꯖꯔꯛꯑꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯒꯤ BSc Agriculture ꯑꯁꯥꯝ Agricultural University ꯖꯣꯔꯍꯥꯠꯇ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯃꯥꯁꯇꯔꯅ University of Agricultural Science ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯄꯁꯤ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯄ ꯃꯇꯨꯡ PhDꯅ UKꯗ ꯑꯩ University of Warwickꯇ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ Cornell Universityꯗ ꯃꯇꯦꯛ ꯑꯃꯁꯨ ꯄꯣꯁꯠ ꯗꯣꯛ ꯑꯣꯏꯅ ꯑꯩ ꯄꯨꯖꯔꯝꯃꯦ ꯆꯍꯤ 2 ꯔꯣꯝ ꯑꯗꯨꯒ ꯍꯧꯖꯤꯛꯅ 2021ꯗꯒꯤ Dana-Farber Cancer Institute Harvard Med Schoolꯗ ꯑꯩ ꯔꯤꯁꯔꯆ ꯐꯦꯂꯣ ꯑꯣꯏꯅ ꯄꯨꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯦꯅꯦꯇꯤꯛꯁ ꯑꯃꯗꯤ ꯖꯤꯅꯣꯝ ꯍꯥꯏꯕꯁꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯏꯄꯤꯖꯦꯅꯣꯃꯤꯛꯁ ꯑꯃꯗꯤ ꯖꯦꯅꯣꯃꯤꯛꯁ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯈꯔ ꯑꯅꯧꯕ ꯇꯔꯝ ꯑꯃ ꯑꯣꯏꯔꯝꯒꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯖꯤꯅꯣꯃꯤꯛꯁ ꯑꯃꯗꯤ ꯏꯄꯤꯖꯦꯅꯣꯃꯤꯛꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯀꯦꯟꯁꯔ ꯔꯤꯁꯔꯆ ꯀꯦꯟꯁꯔꯒꯤ ꯂꯥꯌꯦꯡꯁꯦ ꯃꯁꯤ ꯉꯝꯅꯕ ꯔꯤꯁꯔꯆ ꯇꯧꯕꯁꯤꯗ ꯖꯤꯅꯣꯃꯤꯛꯁ ꯑꯃꯗꯤ ꯏꯄꯤꯖꯦꯅꯣꯃꯤꯛꯁꯤꯅ ꯀꯔꯝꯅ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯖꯤꯅꯣꯃꯤꯛꯁꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯗ ꯌꯥꯎꯔꯤꯕ ꯖꯤꯟ ꯄꯨꯝꯅꯃꯛꯀꯤ ꯀꯝꯄ꯭ꯂꯤꯠ ꯁꯦꯠ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯀꯨꯞꯊꯅ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ DNAꯒꯤ ꯁꯤꯀ꯭ꯋꯦꯟꯁ ATGC सिगुम्बा सिदैसिदा लेखरे अदुबु सी खक्तना अखोइगी होल जीनोम अमसे मागी मखादा लेब्रा हाइबमक्ति लेतेबा यामना बुदी मांगोंदा यामना डिपेंड बुदी तविको अदु तारगसु मंगोंदगी हेंदोकना अखोइना मयामना खरा खंगबदा कितंग वाटपा एपिजीनोम हाइदना अमले मरी बुदी यामना लेइ मसी जीनोमिक्स अमसुंग जीनोमगा एपिजीनोमगा से एपिजीनोम से करिसु नते अखोइ ngसाइगी DNA sequence da mayamna khangnaribasina mutation thok taragadi sequence da ahongba naiba haidana khangnai ado tasingna ahongba nai dabida sequence ki level da ahongba leitabida akhoigi kaino da mapan thongda ahong utpasu leyeba haibasi kari da sanarake haiba matamda ngasai sequence gi loirakpa matamda akhoigi yamna main oina mechanism ani like amana methyl group hapchan bhaiba ma aduga amana samna the package oina lorgo matanda histone packaging kan le madudaiduda kairakpa yawba sigumba ngasagi methyl group hapak ba amadi histone packaging da kairakpa singsena epigenome gumda chingai aduga DNA gi level sequence da mutation thokpa matamda akoina asoiba angamba yaur asu epigenome gi level sida ngasagi methyl group se kaigiba yaw talakpa adagi di packaging da soirakpa matamda su akoi asoiba yam laeba ana sigisna epigenomics korakpa aduga ani se mari di yamna leinaba oiba aduni adu huzik genomics amadi epigenomics sizinaraga cancer research da mai pakna khumang yangna research se tobase masina akoigi khunai da haibadi mijam praja miyam da karamna kanabadi piribna hobda thambiyo अखोई sequence की level दा मसागी genome की level दा चंगरोगा sequence की level दा येंगु तारगदी अखोइना cancer रोंदा लाक तारगदी cancer से अयामना sequence से सोइरकपदा sequence यामना सोइजलकपदगी चाउन chromosome दा सोइरकप यावबा चाउन chromosome से दा सोइरकप सिदा मरम ओइरगा मियोइबदा अखोइ pair कुलुमदोगी chromosome यावइ मसिदैसिदा chromosome amaga तलागा amada samjangiba samjangibsina maram oiraga masagi hana sungjagadoriba protein duna pangthokadoriba mathau jidaisda seranturan ba protein semakbana maram oiraga akhoi cancer se tholeeba cell growth se lak adudagi ne akhoi na tumor kainaga yamna chaungna tangdana uraga oin power cd kona lakreba hana mamang da early stage da yengu taragadi gene sequence level dagi hauraga chromosome dagi yauraga sumain tawuneba adu si akoina hana ngantana sequencing gumba tawtoraga kaigumba asoi angamgumba khangmangam taragadi early stage ki kanoda magi soirapase khangdukpangami ko aduga amana hojikti precision medicine na su thokpa hore precision medicine je kasunate koi miyobanga cancer je chapmana na taraga su aingonda suppose kidney cancer naraga mi su kidney cancer na tarasu miinga khetnare adu mi khetna basigi matung ina maga customize to yaba akhoi laina layong puthokpa ngamba se sidasu darkar tare adagi di amana sequencing sina maram oiraga
sequence to khangdok ki taragadi anova drug puthorpa matamda drug hai simaktabu akoina chasin graba natraga akoina haksang sida yograba matamda karaida no man nappaga magi ngasai soiribadu chumthoga yari gi mamkhai achumba puthokpa ngamna ba honar kadina napham jaga se sequence ta akoigi depend torpani sequence to khangdok taragadi drug discovery gumbada ngantana khangdok ngamena hoi hoina hida ama puthokpa ngambagi hoi adu makhata na minki dai khangjani ni se hujik minki na Harvard Medical School da research fellow amoina research tori basa masidi maruina kari karamba area da no masigi matang da su kitang kupthana thambiyo yani thamsage cancer haraga bi cancer makhan am leigre ko adu aina tawjari basi kidney cancer dani adu kidney haraga amuk kupthana hayr taragadi ai se bladder dadi natte aduga makogi cancer laina simamingsna translocation renal cell carcinoma koi yamna khara tang na thokan ba kidney cancer makhalamani adubu yamna di sathiba aduga angang nupim sadana khara hena naganba aduga mage once yamna stage aroibada thengna taragadi kanba ngamde ayambana aduga nupa ga yengnabada changse nupina khara henba sidane aduga yamna maruiba factor amana cancer ayama loinamak yengpa matamda hausi phawda changse nupana hena nagalleba nupidagi adubu certain cancer khara leyeba nupina hena chang wang haitar masigi manungda aina tawjariba research translocation renal cell carcinoma haibase sisina khara hena wang na leyeba masi akoina yamna interesting ni kupna yengtharuba matamda munna mugeng taragadi nupanga nupi khenaba haibase aina ngasai panjagriba chromosome pair haibado series da nupidana X ki chromosome je copy ani yawe nupadana XY yawe khenari masang sagi Y chromosome sinane Y chromosome je yarok taragadi mi je nupa ne ba Y chromosome yawdaba the XX oi taragadi nupi ne ba ada amuke hena message interesting oi je nupi da XX chromosome ani yawe haiduna su X chromosome ani mak mathau taw di ba amadi silence taw thokpi ba silence haibida amadi namthabi raga natraga mai mathau se tahon dabi muthaga thamba haidar sa gene silencing kan lai se sidani aduga ngasai gi active orga leiba X si khatang na mathau se pangthokpa adubu nupa da di XY chromosome je oirakpasna ngasai nupa da di adum active orga leiba inactive oiba kaino se yaudeba ado sumaina aigi translocation renal cell carcinoma haiba khara tangna thokpa cancer sigi matangna lakpa matamda nupi da thorpa matamda akhoina yengjayeba ngasai aina ngasai haigiba chromosome amadagi tatlaga amada panchanba haibase aina tawjariba si kidney cancer sida thoeba kama sigi X chromosome amaga atopa any chromosome yam grek amada tatlaga panjaluraga mabani je fuse toraga laina je sathi hanbaneba ada sometimes nupi da ding sagi chromosome je X ani yawje phane amna atopa chromosome X amasi mathau pangthok hande hai taragasu karigu masigi cancer je lak taragadi even mathau pangthok taba X chromosome je sisu samjanaraga mai mathau pangthoraga hena sathi ba mongda phungdokpa ngamba oirakpa sisina maram oiraga nupi se hena narakpa matamda sigi same cancer sina nupi da narakpa matamda nupi da yam ka hena sathiba su oiba aduga rate se nupi da hena wangba adu su oiba nupa da su sathi ko nupa da su si adu taraga su ngasai gi chang je yengnarpa matamda nupi na chang sigi cancer da wangkhalai se sigi sina maram je oiramba sisina aigi research na genomics amadi epigenomics sizinaraga hojik kidney cancer sigi matang da research tawbasa asidi kyam yamna kumang chawsille kari result finding di phangba leire habdo thambiyo result se phange akoi test tawraga yengi hairibase report se hojik phawda nupina hele haidana laktaraga su ayamba miyoibna hojik phawda study gi matungina cancer da sigi cancer sigi matang da borsu nupi da henganba cancer sigi matang da borsu report leiribase ayamana lifestyle hormone adagi akogi chaba thakpa keno da khara studies report like adubu akogi findings gi matungina di adu me amda loina mak tok khraga akogi nupi da yauzariba akogi chromosome X se sisina maram oiraga silence tawbiraga thambiramba chromosome amado adu hingat pangam hanbagi type da taw khalakpado sisina su ma haibadi ma si cancer sida magi saruk yari haibado adu utpangam se aigi anova finding ne
ana ai thamjage aduga Minky na PhD tawraibase masi UK gi Coventry da laiba University of Warwick tane masi maruina plants ebdi pambi dane tawribase nodule mai matang da adu hojingna kidney cancer gi matang da tawri dana adu sumaina subject akoina research tawgadoriba area se change tawba hong base masi karamna hongbi ki masi hongdongjin tawbase dum yabra research tawbada haibyo sigi matang se ai so hana India da tamakpada yamna traditionally wakhanje khalamic khara conservative oina di ai si tamaga di sigi line se sum chatkadabani adagi di sigi makata na sumaina si tawtaraga di hongba yaroi wakhanje khanba khonjaram de adubu sum akoigi PhD ga loishalakpa adai di wakhanje kharga kitang broad oithore haitare adagi di aigi research pa zarur ga so top research pa raga moigi da this mind si taw boire si tawtaraga di sumaina tawbusu ya boire haibagi wakhanje chauna khanba horaki aduga kaigumba mi amada nang nasagi skill nangi haithoi singthoi ba haitare adu leiza taraga di aduga nang nasana mi amana chongba ngamni aduga aina ngasi bawda tamjaraiba khangjaraiba aigi mahaijina top film da aina chongjalaga tawba ngamni haitaragadi ayi wakhandari chongba ngamni khali adumaksu ai khalaga su chongjagi bane aina phanayamna lisang sitna plants da research tawjarak taraga su aina khangjariba akogi genomics ki aina pamjariba saibdi sequence ki DNA ki sequence level da yenga aba aduga magi mechanism gi biology gi mechanism da yenga taragadi manaba layeba khetnamasu yam lay manaba yam lay adu manabadu tawraga chongchalaga ai adum mi khudima adum tawba yain khale aduna kitang wakhanje kitang broad athokpiba ai si tawre haidana chumdring na adum leitaba adu taragadi nang mi ama challenges me amudi ai chu thengnarai khara khangdaba kenogi matang adubu paraga khangaga ngasai research ki kenodudi yawjarakpanina khar passion nam su darkar budi oi ko pamjaba haiba ma ado admain tawraga oi taragadi dum changsin bangamaga dum etau bangam ni khale example atopa mayama musu lai ko aina uzabada akogi Salk Institute ga atopa akogi professor power scientist power lay aina yengba matam na moigi lab kaze ani ga hangeba amana human da tawa amana plants da tawa research sumaina direction maina chakpa lay aduna chumjingna tawdaba diversify tawthokpa makhan tawba akoi henjang makhal mathel yam chaba gumbani som ama khatang som charaga leitaba adugumai mawong dan hoi Minky je maruina Jorhat ki agricultural university se da agri ne tawrai je mian noina adu jingna kidney cancer dan ni no je tawri ja aduna tongan ba discipline sing je khoina pamaga di interest lai raga di dum loiba concern ba ya ba research ki level da yotara di le yai aduga hujik Minky na hujik lai ri se USA gi Harvard Medical School da research fellow amoina research tawri bani adu maruina cancer research se masida Harvard Medical School sida research tawba se masidi karam ba pambai sijinaraga karamba mai kaida kyam khumang jawsil le habdo thambi pambai se hoi world gi one of the top leading cancer research ki manung da chale ko Harvard se ahamba nina Texas MD Anderson ga akogi Memorial Sloan Kettering New York da legi targa so Harvard na third like adurga so moi ahum se am competition da chathayeba ado moina seasonary ba pambai se dum am latest technology ngaktane samna NGS mayam na hainari next generation sequencing technology da chalakpa matamda sequencing je hoji matamni matungina su hongdarakpa yamna tawsu ngamakpa large scale da sina maram oiraga mayam data gi patient akogi mayam gi collection data lerakpa adagi moigi tonganba cancer khatangi kano atlas ka network ka semaga thammeba amaduda natana hojikti amuk genome ka haraga 3D room da sangjang record 3D room da construct tawna basu honai aduga pambai je makhal seasonai haitare ano ba tholakpa keno je tawraga cancer se kamaina koina fight tawgani aduga kamaina ngan layong je khangdokani aduga karamna khoigi patient sing da magi personalize oiba lying base piba ngamna ba adu tor point na khumang de aduga matik chawsan gar haitar aduga loisalakpasida Minky dai khangjaningi se hujiki USA da lairiba Harvard Medical School se masida huji hogolai ba researcher sing sina research tauge aduga masigi medical school sida moina pamjaba lamda research and development chathagi haradi kari khudong chaba lai karamna changani habdo thambiyo masi se aibu haizo haitaragadi
broadly lambi se ani lei aina sum yang jarakpada physician scientist mo yamna lumna lawe physician scientist na ngasai medical se tamuraba matung MD tawro matung PhD amuk chathaba scientist lomda phane amna doctor se tamjarga su patient da practice tawdabida scientist lomna chathaba adomna kan lomda gi research to gesu yai aduna tabida akoina changiba smaina PhD lo shala matung da makhatana training research lomda chathaba sisu yai aduga sinamuk khara awangba level da laikre aduna tabida yamna encouraging oiba khoigi catch them young haibi mawong da angang sing high school lo salak pasing se moida lab sing se cannot yang haleba introduce to holi moi makhan gi research story have se moi angang sing se yamna smartly keno tawe sisina yamna ngantana keno da research to expose to hobusina mioi bisingi wakan idea sing se ano ba thoeba sisi moina sembi ba haitare research project to ga chanana similar aduga aduna tabida exchange student oina lakpasu ya lakpa ya yaram do sumale koi program khale corona program kan leibini India gi adugum gi through the lakpa yaram do male ai chorak mukti khangdre aduna tergana amuk PhD gi level da satra oina lakpa Harvard Medical School da Harvard University da aduna tergana ngasagi PhD lo salaga koina research gi level postdoc da si changmase si se sumaina changmo yakani have opportunity like adubu khara try di dum tawbi ba hai tar hoi Cancer research amadi layeng da genomics amasung epigenomics ki mateng haibasigi matang da USA gi Boston da leiba Harvard Medical School gi Dana-Farber Cancer Institute ki Department of Medical Oncology da research fellow oine leidibi Dr. Minki Achomga aikoi gi mihut Laishram Singsang lakpaga unaduna wari sabasi tahanjakibaga loinana ngasigi oinadi Science Magazine lanthok-saba matang asida loizare matang leiba pukpa numit ki pungpham asimaktada amuk fangbigani Science Magazine